Manipur asi aikhoi gi ipa ipu singna lon lining pizet chakcha amadi nat puwari dagi anak khunba haibadu oiduna lakli adubu ngasigi Mirolna Cheksinba amadi tung koina lainaba hotnaba Watpana ngasidi mamingta ngaisilaklaba Chahi Kharagi Matungdana Wari Nattana uba Phanglakloidoure kayasu yausilakli mayam ama laibagi manungda Kongba laithong phatpa sajibu laikhul phunba irat thauni tawpham laifam len asisu ngasidi mamingta ngaisilakle Chahi Kharagi matungdadi uba Phanglakloidoure haibagi akiba leire hiramasida TOMTV gi akhanaba paudamama Maitei kanglai khunda ahanba matamdagi maina wai tangna sam lainung lonja pakhangba matamdagi Manipurda pankhiba ningthau singna laipak ningthau pham tadanaba yeknaba marai jainaba sabau lanbau kandanaba chakhonga hongnaba laibak miyam nungai yaipana pananaba kanglada pangthoklamba ipa ipu pokpa taibang sembiba mapuda irat thauni jaba tawramba ibudau angom pokpa amadi ningthem pokpa anigi matamdagi hauna chahigi oina sajibugi taret ni panba numitta kongba laithong phatpa amadi sajibu laikhul phunba irat thauni tawpham laifam ngasidi mangsilakle pukning nungsiningai haibadu yongna soksilakle adubu laifam len asi akhangba miyoi singna masi mangba yadi haiduna ngasisu hairi Thabak oinadi ngakpi senbinaba leitraba mapu pandraba haibadu oirakle tainafam leiraktre laifam masida changnaba kongba chandam laikai amadi nauroibam laikai anigi marakta leiba kangkhul surung yaurami haiba changpham lambi nakalda lau paliba singna khajik khajik lausin khibana mithai misida lambi adu laikhidre lauri amana mahut sinkhre Mangkriba lambi si nauna semgat haningi haiba lamdamdugi miyoi singna phongdoknarakli Pai lamsi asi phawna bu phawna mahauja chapad mai chachadna si lairam tilam ja phawdu bo phaidna aina haise tengdaugi puwari wari yam laibni thaina ningthole khangkui surung yowi ga haibne ba si gi lambi si gi hana ningthole ngi matangda jikdi zumna maming da ngare kongbai thom phamgi lambi marin da ngare loinambak boundary fencing tawsanghare mafam leitre ada khoi paja moi na khoina pamjari badi laikai natana Manipur gi pumda khoina hajini badi hayo mafam si kana da mayam teng bangbiu irat thauni tawpham laipung adusu lanai miyoi singna pata tasin khibana mapu oi khibana khujin mamai mukta pakpa haibadu yongna piksin khre adubu hauzik konari ba lopuna laigi lamni haiduna khakpirambana masi phawbadi hinglibani hairi adu hujidi khaga khoptang gim leite kondang da khoi nupi myam sina semjalaga sibo oire markidi mapung phada baidu oire ba khoi se ada khoi swam leiraga mai tau sigena kalap ke angang sing khoi maira paibi mayam siam tadi kal hokji hana khoi ji hoji jongthok charak bani mayam ni sarkar dagi mateng hra bibi dana akhoi sim mateng se khoi chau khatuk pi dana sang mate ma khambiraga swaida tobiu adai temple board adu haisai adu Handa kisida di sarkar na historical monument ekta chalhan biduna sengot payaba sengot piu laikai gi leng da balai pham hai bado masak thona sembiu laipak yai phanaba tawdaba yadraba laigi thoram khayom lakpagi khayom lakpham pukhri adusu ngasidi pukhri mangkhre lanai miyoi amagi pata taraba lobuk oikhre laigi irat thauni tawphamdagi mathak thangbada laiba pukhri da khayom lakadaba adu pukhri mangkhibadagi mathakta pukhri leifamdu chatpham lambi adusu lanai miyoi amagi lam oikhibana sambal khajin khre lambi phaunaba yakhidre khwaidagi laibak thiribadi khayom lakpham pukhri phunjilamba adugi mathakta maphamdugi nakal awang thangbada lanai school ama sajilambana school adugi toilet mayamgi masum tasinpham oiduna hangoiningai phibam amada leihori leibaki buwiriba angamathau singna leibaki ni haira khanna mase thauramje mapung phana semgatpada semi bado gomelo so yaifani ningthau palireda ningthau phamba chena ba ningthau na tawram do hauji gome lai leise sina semina ba haina mayang phamna simje halana simje
पालिबा लैंगा असिसु मरा चेनबा अमसुंग लैबाकी चाहोंग अहोंगबा याइफबा हाइबदु ओइनबा मांगसलगलिबा लाइफमलेल असि सेमगत पियु हाइना मणिपुर पंडित लोइसंग अमसुंग लमदमसिगी मियामना मणिपुर की चीफ मिनिस्टर की मियंग चिंगसिलगली टॉम टीवी की तब पाउदमजरिबा हुइद्रोम रोमेन कोंगपान।